Hiani hena lansina don leiraba torbung bangla fogakchau ki maitai islinau sengna handak mayumda hanjinbada haukiba leibak pokpa numit ki numidang da kuki narco terrorist singna afaba makhalgi nongmai bom tomna singba kapsinduna hingsa gi thabak chatharakpa adubo kam tengna yaningdo fongdoktuna ngase Thobal district ki Wangsing Kaithelda miyamna wakat mifam phamkre the Wangsing Lamding Bazaar Development Shopkeeper Association Wangsing amadi Lamding apunba maira paibi sing Wangsing New Market Development Committee amadi Wangsing Lamding Bazaar Shop and Small Vendors Welfare Committee nomagi sintha leblaga punna simlaga pangthokiba wakat mifam aduda saru yakhebe Wangsing Lamding Bazaar Shop and Small Vendors Welfare Committee ki Vice President Arambam Bedana Laimana Hai Haukiba Lewak Pokpa Numita Turbung Bangla Fogakchauda IDP Singna Mayumda Hanjinba Yare Haiduna Magi Mayumda Hanjinna Kraba Matungda Ikang Kangaudana Kuki Laloba Singna Pomtop Thadarakpa Asida Manipur ki PR Lengak Nakari Yengduna Lairibano PR Lengak Asik Kuki Singi Makada Lairabara Lamdam Asiki Mafam Koding Magda Kukina Aikoi Maitayda onsin dona nongmi kapsilakpa Aikoibo otpa naibase hauzik panbiriba lengak singna amadi asau asang singna miyam Aikoibo karisu oina khanbidrabra haino hanglakhe